Hi, good morning. Hi, good morning. Mga musiba ngasi jong taramang chari. Ado ngasi di ai jang sai de blog se khoro yen to ne to mi ma phone dum to sala adum ne re ko. Adagi ko bagi dialysis to ko mi ma. Dialysis ki adagi phone da to pai tare. To mag man to ri ko li na sum hang pa. Aduna adan to re ai je ayuk support lawo chaw dam ne ba. Khoma noi na chat lo ga hale khoma je dukan le ri ba. Ado ai je dukan da thu gi ge. ꯑꯗꯨꯒ ꯗꯨꯀꯥꯟꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯃꯇꯝ ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯁꯤꯡꯐꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯦ. ꯖꯒꯥꯁꯦ ꯌꯥꯝ ꯊꯤꯅ ꯑꯣꯜꯂ ꯂꯩꯔꯝꯃꯦ. ꯌꯥꯝ ꯊꯤꯅ ꯑꯣꯜꯂꯝꯃꯦ ꯖꯒꯥꯁꯦ. ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯐꯕꯗꯤ ꯑꯗꯨꯝ ꯐꯖꯔꯤ. ꯑꯗꯣ ꯁ꯭ꯋꯥꯏꯗ ꯐꯠꯇ ꯍꯥꯎꯊꯤ ꯃꯌꯥꯝ ꯂꯪꯊꯣꯛꯄꯁꯦ ꯁꯤꯃꯗꯤ ꯅꯨꯡꯉꯥꯏꯇꯦ. ꯑꯁꯨꯛ ꯐꯖꯕ ꯖꯒꯥꯁꯦ ꯑꯩꯈꯣꯏꯒꯤ ꯐꯠꯇ ꯍꯥꯎꯊꯤ ꯂꯪꯁꯤꯜꯂꯒ ꯃꯣꯠꯁꯜꯍꯜꯂꯦ, ꯌꯦꯡꯕꯗꯁꯨ ꯊꯤꯍꯜꯂꯦ. ꯃꯁꯤꯃꯗꯤ ꯌꯥꯝ ꯐꯠꯇꯕ ꯊꯕꯛꯅꯦ. ꯃꯁꯤꯃꯗꯤ ꯇꯧꯍꯟꯖꯅꯤꯡꯗꯦ. ꯍꯧꯖꯤꯛꯇ ꯍꯜꯂꯛꯇ ꯉꯥꯏꯔꯤ ꯗꯨꯀꯥꯟꯒꯤ ꯄꯣꯠ ꯂꯧꯔꯨꯕꯅꯦꯕꯀꯣ. ꯑꯗꯣ ꯗꯨꯀꯥꯟꯒꯤ ꯄꯣꯠꯁꯦ ꯁꯥꯄꯣꯟꯒ ꯀꯩꯅꯣꯒꯅꯦꯕ ꯌꯨꯕꯤꯒ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯁꯤꯗ ꯊꯝꯃꯨꯒꯤꯒꯦ. ꯆꯥ ꯁꯣꯠꯄ꯭ꯔꯣ? ꯑꯗꯣ ꯈꯃꯥꯏꯅ ꯆꯥꯛꯇꯤ ꯂꯣꯏꯔꯦ ꯍꯥꯏ. ꯑꯗꯣ ꯆꯥꯛꯇꯨꯁꯨ ꯆꯥꯊꯣꯛꯅꯕꯗꯨꯁꯨ ꯑꯝꯇ ꯇꯧꯈꯤꯒꯦ. ꯑꯩꯈꯣꯏ ꯆꯥꯁꯤꯗ ꯐꯤ ꯁꯥꯕ ꯀꯩꯅꯣ ꯇꯧꯔꯤ. ꯁꯤꯔꯣ? ꯁꯥꯄꯣꯟꯁꯦ ꯆꯟꯗ꯭ꯔꯦ. ꯑꯗꯣ ꯑꯩ ꯏꯃꯥꯟꯅꯕ ꯄ꯭ꯔꯤꯌꯣꯒ ꯕꯣꯗꯦꯒꯁꯨ ꯂꯥꯛꯏꯕ ꯑꯁꯤꯗ ꯂꯩꯍꯧꯔꯤꯕ ꯃꯣꯏꯅꯤꯁꯨ. ꯑꯗꯣ ꯗꯨꯀꯥꯟ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯦ. ꯗꯨꯀꯥꯟ ꯌꯧꯔꯛꯑꯦ. ꯗꯨꯀꯥꯟꯗ ꯁꯤ ꯊꯝꯃꯦꯕꯀꯣ ꯁꯥꯄꯣꯟꯁꯦ. ꯍꯣꯔꯦꯟ ꯍꯥꯡꯉꯝꯗꯥꯏ ꯍꯣꯔꯦꯟ ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯍꯥꯡꯉꯀꯥꯟꯗꯣ ꯑꯗꯨ ꯑꯣꯏꯅ ꯄꯨꯔꯥ ꯂꯧꯊꯣꯛꯑꯒꯦ. ꯑꯗꯨꯅ ꯌꯨꯝꯗ ꯑꯃꯨꯛ ꯆꯪꯉꯒꯦ. ꯌꯨꯝꯗ ꯆꯥꯛ ꯆꯥꯅꯕ ꯑꯝꯇ ꯇꯧꯈꯤꯒꯦ ꯏꯃꯨꯡꯗ. ꯑꯗꯨꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯈꯥ ꯇꯥꯕ. ꯏꯃꯨꯡꯗ ꯌꯧꯔꯛꯑꯦ. ꯃꯤꯅꯨ ꯈꯣꯏꯕꯣꯛ ꯆꯥꯛ ꯆꯥꯅꯤ. ꯀꯩ ꯆꯥꯡꯅꯣꯕ? ꯈꯣꯡꯗ꯭ꯔꯨꯝꯗꯣ. ꯈꯣꯡꯗ꯭ꯔꯨꯝꯒ ꯕꯣꯔꯤꯁꯨ ꯌꯥꯎꯔꯤꯅꯦ. ꯌꯥꯎꯔꯤ. ꯕꯕꯥꯁꯨ ꯑꯁꯤꯗ ꯆꯥꯛ. ꯑꯩꯈꯣꯏ ꯕꯥ ꯆꯥꯛ ꯄꯤꯖꯔꯤꯕ? ꯆꯥꯔꯤ. ꯑꯣ ꯑꯩꯈꯣꯏ ꯕꯥꯁꯨ ꯁꯤꯗ ꯆꯥꯛ ꯏꯟꯕꯤ ꯂꯩꯔꯝꯃꯦ ꯈꯃꯥꯏꯅ. ꯈꯃꯥꯟꯗꯣ ꯑꯩꯈꯣꯏ ꯕꯥ ꯆꯥꯛ ꯏꯟꯕꯤꯅꯦ. ꯕꯣꯔꯤꯒ ꯀꯩꯅꯣꯒꯔꯣ ꯈꯣꯡꯗ꯭ꯔꯨꯝꯒ ꯌꯥꯝ ꯑꯍꯥꯎꯕꯅꯤꯅꯦ ꯑꯗꯨꯗꯤ. ꯅꯪ ꯁꯤ ꯕꯣꯔꯤꯁꯤ ꯃꯥ ꯀꯌꯥꯒꯤꯅꯤ? ꯑꯗꯣ ꯑꯩꯁꯨ ꯆꯥꯛ ꯆꯥꯅꯕ ꯑꯝꯇ ꯇꯧꯈꯤꯒꯦ. ꯏꯔꯨ ꯀꯩꯀꯩ ꯂꯨꯖ ꯈꯣꯠꯆꯗꯅ ꯑꯝꯇ ꯇꯧꯈꯤꯒꯦ. ꯑꯗꯨꯒ ꯆꯥꯛ ꯆꯥꯅꯕꯀꯣ. ꯍꯥ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅꯤꯅꯦ. ꯏꯔꯨ ꯑꯝꯇ ꯂꯨꯖꯈꯤꯒꯦ. ꯌꯥꯝ ꯁꯥꯏꯁꯨ. ꯑꯩꯁꯦ ꯂꯣꯏꯔꯦ ꯏꯔꯨꯖꯕ. ꯑꯗꯣ ꯆꯥꯊꯣꯛꯅꯕ ꯑꯝꯇ ꯇꯧꯈꯤꯒꯦ. ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ. ꯍꯧꯖꯤꯛ ꯊꯦꯡꯉꯦꯕ ꯑꯩꯈꯣꯏꯁꯦ. ꯁꯂꯥꯠ ꯇꯧꯗꯣꯏꯔꯣꯃ? ꯑꯩ ꯆꯥꯛ ꯀꯝꯕꯅꯤ. ꯎ ꯃꯣꯔꯣꯛꯁꯨ ꯃꯦꯠꯇꯣꯏꯔꯣ? ꯎ ꯃꯣꯔꯣꯛ ꯃꯦꯠꯂꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯋꯥꯏ ꯃꯦꯠꯂꯣ. ꯑꯗꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯆꯥꯛꯁꯤ ꯄꯨꯊꯣꯛꯎꯈꯤꯒꯦ. ꯑꯗꯨꯒ ꯁꯂꯥꯠꯀ. ꯍꯥ ꯀꯩ ꯍꯥꯏꯅꯣꯃ? ꯏꯃꯥ ꯀꯩꯅꯣ? ꯍꯥ ꯁꯤꯗ ꯁꯂꯥꯠ ꯁꯦꯝꯗꯣꯏ ꯇꯧꯋꯦ ꯀꯃꯥꯏꯅ. ꯑꯗꯣ ꯆꯥꯛ ꯑꯝꯇ ꯆꯥꯈꯤꯒꯦꯀꯣ. ꯌꯦꯟꯖꯥꯡꯁꯦ ꯇꯨ ꯁꯤꯒꯤ ꯕꯣꯔꯤꯒ ꯀꯩꯅꯣꯒ ꯀꯔꯤ ꯁꯤꯒꯤꯁꯦ ꯀꯥꯎꯈ꯭ꯔꯦ. ꯈꯣꯡꯗ꯭ꯔꯨꯝꯒ ꯕꯣꯔꯤꯒ ꯊꯣꯡꯕ. ꯑꯗꯨꯒ ꯁꯤꯅ ꯁꯂꯥꯠꯇꯨ ꯀꯃꯥꯏꯅ ꯁꯦꯝꯃꯛꯄꯗꯣ. ꯊꯕꯤ ꯑꯉꯥꯟꯕꯁꯦ ꯑꯝꯇ ꯆꯥꯈꯤꯒꯦ. ꯐꯖꯅ ꯄꯨꯔꯥ ꯑꯔꯣꯏꯕꯤꯗ ꯍꯥꯎꯋꯦ. ꯊꯕꯤꯁꯦ
ꯆꯝꯐꯨꯠ ꯐꯨꯠꯄ ꯇꯜꯂꯒꯗꯤꯀꯣ ꯁꯨꯃꯥꯏꯅ ꯉꯥꯒ ꯆꯥꯕꯁꯤ ꯑꯗꯨꯝ ꯍꯥꯎꯕꯅꯦ ꯁꯤꯒꯤꯁꯦ ꯍꯥꯟꯅ ꯑꯝꯇ ꯇ꯭ꯔꯥꯏ ꯑꯝꯇ ꯇꯧꯒꯦ ꯍꯥꯎꯅꯤ ꯁꯤꯁꯨ ꯊꯨꯝꯗꯤ ꯈꯪꯗꯦꯍꯦ ꯈꯕ ꯌꯥꯎꯕꯅꯤꯅ ꯊꯨꯝꯁꯦ ꯌꯥꯝ ꯆꯥ ꯌꯥꯗꯦꯕ ꯈꯃꯥꯒ ꯆꯤꯖꯥꯒꯗꯤ ꯏꯃꯨꯡꯗ ꯆꯥꯍꯧꯔꯦ ꯍꯥꯎꯋꯦ ꯁꯤꯁꯨ ꯐꯖꯅ ꯃꯣꯔꯣꯛ ꯑꯃꯦꯠꯄ ꯑꯝꯇꯪ ꯌꯥꯎꯔꯗꯤꯕ ꯐꯔꯦ ꯑꯃꯦꯠꯄꯒꯤ ꯃꯍꯨꯠꯇ ꯁꯂꯥꯗ ꯑꯣꯏꯅ ꯌꯥꯎꯔꯦ ꯑꯩ ꯁꯂꯥꯗꯁꯦ ꯀꯩꯅꯣ ꯌꯥꯎꯗ꯭ꯔꯦ ꯇꯤꯜꯍꯧ ꯌꯥꯎꯗ꯭ꯔꯦ ꯍꯥꯎꯋꯦ fazla hava. Amca. Amca cay ko. Aduga mo lura mo haral. Ado. Saksa ba lura? Humang jo aroy bida pan tare. Saksa to kita ngai ne ko. Ado ilu za ta ngai ne ba ado as pana. Humang yadre. Ai. Ai ko sa no siti. Ana ngakang pen thang ngakang leigebo aduga dukan da ngakang nga deu thukne. Mina ne makada nga pothai ge. Ado ai jeng sai sum pothar bane. Ai je sai dei dukan thokten ta thoktrebo. Ado khama dukan da sangi usik dukan khama sang ngau ngai da sambi ngai da. Ai je ising jar am ta lo ising jar ising thak na lei tra ne ko. Ising ta lo san lu ge. Aduga amung thena je ado ai phone ju charge am yaw di ba. Phone charge tinga tong tong gi si charge am ta lo ge dena asi makharom de. Sai je ising jar do lo di lo re ba ko. Ado sai de saman do phen tha ga sim hip pa sam le ge. Ado ai je dukan da ngakang thu ge dukan sang sang ge ado ai phone charge am yaw dre ba ko. Ado sida dum imung da dum charge ta dum tha ma ge ba. Ana ai dukan ngakang thu ge game nya makha da ba. Ai je ngasai dai sum dukan sum lei bane ba ko change ado phone ju mai yam pak yaw de ba ko ado charge dum tok sam tha mani ado ai je walking ngakang sum thu ge sai da sum asai sum chap sum san ge walking ngakang sum mask option garni aduga walking ngakang sum thu ge aduga walking halang thengna je me phone ja charge ngak tong gi ko ai je walking sum chau bane si lambi matek se wa re na ko ba se pham le cái rau này mà không ai cả anh thùng cái anh thùng chưa ạ à khi cho hấp chưa ạ khi cái nào vậy cái gì vậy không drum không anh đang thùng đây anh dukan thua cái gì để ta thật là cái con anh dukan đó tăng lên cái nó đang ở đồng chí đó nè dukan đã thu gì mầm mẹ sai rồi anh giờ dukan rất là lên cái con đâm mầm mẹ sai lại than được cái dukan đấy dầu đấy dukan ngạc tăng sang gì cái nung đào ngoài đồng kia còn mà tôi còn lại thà bì luôn này ngạc tăng khờ là gì ní tôi chắc sao bây cục là can đồng trăng tôi này riêng mình là để ngạc lên phone cho chia trả sạc tôi đó hay riêng hay đi dukan lưu đó sang nghe bùa giảm cho trả thuốc nó tôi cái hiện giảm được hawaii thùng bên này có bốc sức sạc đấy mà dù có mà có trả cho ra hậu đấy bố có anh thành đang ngay
ꯑꯩꯝꯇ ꯆꯥꯅꯕ ꯇꯧꯈꯤꯒꯦ ꯆꯥꯊꯣꯛꯎꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯃꯌꯥꯝ ꯍꯋꯥꯏ ꯊꯣꯡꯕꯁꯨ ꯂꯩꯔꯦ ꯊꯕꯤ ꯂꯩꯔꯦ ꯃꯣꯔꯣꯛ ꯃꯦꯠꯄ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯁ꯭ꯋꯥꯏꯗ ꯀꯩꯅꯣ ꯆꯥꯗꯨꯅ ꯎ ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯗꯨ ꯂꯩꯔꯕꯣ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯕ ꯑꯗꯨꯝ ꯍꯥꯎꯔꯦ ꯍꯋꯥꯏ ꯊꯣꯡꯕꯗꯨꯒ ꯑꯗꯨꯒ ꯎ ꯃꯣꯔꯣꯛ ꯑꯃ ꯃꯦꯠꯂꯦ ꯑꯗꯨꯒ ꯆꯥꯔꯦꯀꯣ ꯑꯗꯨꯝ ꯍꯥꯎꯔꯦ ꯑꯗꯣ ꯑꯩꯁꯦ ꯗꯨꯀꯥꯟꯗ ꯉꯥꯛꯇꯪ ꯊꯣꯛꯎꯈꯤꯒꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯤ ꯈꯔ ꯑꯗꯨꯝ ꯊꯣꯛꯂꯛꯈꯤꯅꯦꯕ ꯄꯣꯠ ꯂꯩꯕ ꯗꯨꯀꯥꯟꯗ ꯊꯣꯛꯎꯈꯤꯒꯦ ꯑꯗꯣ ꯐꯣꯟꯁꯤꯗꯤ ꯑꯗꯨꯝ ꯄꯥꯏꯗꯤ ꯄꯥꯏꯈ꯭ꯔꯒꯦ ꯐꯣꯟ ꯀꯩꯀꯩ ꯂꯥꯛꯄꯗ ꯍꯦꯛꯇ ꯇꯥꯍꯧꯗꯦꯕ ꯈꯪꯍꯧꯗꯦꯕꯀꯣ ꯗꯨꯀꯥꯟꯗ ꯑꯣꯏꯅ ꯆꯥꯔꯖ ꯑꯣꯏꯅ ꯇꯧꯔꯒꯦ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯀꯃꯦꯟ ꯁꯦꯛꯁꯟ ꯄꯤꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣꯀꯣ ꯑꯗꯨꯅ ꯅꯨꯡꯁꯤꯖꯅ ꯐꯅ ꯂꯩꯃꯤꯟꯅꯁꯦ ꯃꯌꯥꯝ ꯀꯣꯚꯤꯗꯁꯤꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯈꯔ ꯑꯗꯨꯝ ꯀꯟꯁꯤꯜꯂꯛꯑꯕꯅꯤꯅ ꯃꯄꯥꯟ ꯍꯦꯛ ꯊꯣꯛꯄꯒ ꯃꯥꯛꯁꯁꯨ ꯁꯣꯏꯗꯅ ꯎꯞꯁꯦ ꯃꯌꯥꯝ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯀꯥꯏꯅꯔꯁꯦ ꯉꯁꯤꯒꯤꯗꯤ ꯒꯨꯗ ꯅꯥꯏꯠ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯕꯥꯏ ꯕꯥꯏ